people, Johnny here again. Ngasi di kay topic mo wari sa sige, mayamda ngasi topic se kitang sensitive over issue ne. Akogi lairum phi hai akogi lengyan da ajik Narendra Modi akogi prime minister na yaluraga tawgibadagi kitang controversial over akogi issue ma akogi laidana ko. Kamaina issue tholakibano adagi akogi lairum phi haisina kamain tawbuno haibado aisu apet samlapa summary ma haijege lairum phi haise akogi yamna Manipur gi tradition na yamna liraba akogi identity masak takpa akogi phi makhal amani ko sigi se akoina lengyan oina akogi stole haidura scarf haidura akoina yalaga season na pot masak amakhakni ado masigi se akoina Manipur gi akogi maitai gi tradition na yamna maru oi ba haidara akogi lohong muda changda yadraba phi makhal amasu oi ba ko masigi lairum phi haise handakta popular oi gi bisi akogi Narendra Modi na COVID-19 gi April date 4 da public announcement nama tawdam akogi mamai das maina khommaga ngasagi akogi maitai gi lairum phi na khommaga public announcement nama tawkiba adudagi di India gi mafam khudimakta world loina bo urabanina hojik akogi UP gi Barabanki haiba jaga asta textile gi factory yamna mass production tawraga maming je on thuaga Modi gamcha haidana tholaga loina jaga yon thukreba Amazon da lapa 249 rupees da yole ado yamna popular oiba oi kreba ko ado masigi akogi lairum phi se Narendra Modi na handak kisina tuna last year gi 2019 gi April na de September keno da Independence Day da 15 August da ngasagi keno tawki bako lairum phi ya laga mana ngasagi akogi mass basat bakot to the flag of to gi adogi mana adu bitu yan badagi akogi Manipur gi singse lairum phi se mayam da sakhangan ki baneba ado masida da khana ningai wa hair ka ding sagi UP gi jaga sida akogi Manipur gi credit am da piram dana sagi Modi gamcha hair moin maming on thoga duplicate saraga kano to gi loina ba mafam ko guding yon thoki base si se akogi Manipur maitai maza sing akogi Manipuri sing the emotions da kidan hurt to wai tare ko kai no adi masi akogi oiba akogi am the traditional akogi maitai gi da yamna luba phi makhal makak oibani na ko ado akogi Manipur government gi asoiba su lai se kai no haragadi GI tag hapauda base GI tag harabadi geographical indication tag harabani ko asagi any product ama lam amada puthok mata na GI tag se habagadi lam madugi identification lam orgidine ado Manipur government na 2019 na GI tag to na batawi ado bu COVID-19 to gi GI tag se panghodre ado aina hygienic badi 2019 na GI tag to ri ke to gi no mamang na to gi kai ge haiba akogi Manipur gi umorok Manipur na GI tag panghoda bagi Nagaland gi umorok oigre ado but mogi Nagaland gi bus jalokia adu mokogi umorok se mokogi lam dai phangmani haidana word lam sa khagna ge umorok si jo akogi oiba yaramne sida natana akogi Manipur gi atopa mayam lai chahau GI tag to rega akogi Manipur gi oire aduga atopa su aina khangdab su mayam lai ramani GI tag nappa yaba GI tag oiba yaba items products mayam lai ramani adu tawshan view karigino har ka ding sagi lairum phi har si yamna akogi emotion da yamna touch tawraga leiba phi amo orga su na gi de khoina su ignore dum tawni natra asengmadi akoina ignore tawbi bagine mayamina ignore akoina dum tawra thamaga mina
ꯇꯧꯈ꯭ꯔꯀꯥꯟꯗꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯇꯧꯔꯤꯗꯣ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯟꯕꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨ ꯊꯤꯡꯉꯨꯕꯗꯤ ꯀꯩꯁꯨ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯑꯃꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯑꯃ ꯂꯝ ꯑꯃꯗ ꯄꯨꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯖꯒꯥ ꯑꯃꯗꯁꯨ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯑꯃ ꯑꯗꯨꯝ ꯁꯥꯔꯛꯏꯗꯨꯅꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒꯤꯗꯤ ꯅꯠꯇ꯭ꯔꯥ ꯊꯤꯡꯕ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯩꯅ ꯍꯥꯟꯅ ꯄꯨꯊꯣꯛꯑꯦꯅ ꯅꯪ ꯂꯝ ꯑꯃꯗ ꯁꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯒꯤ ꯖꯒꯥꯗꯨꯗ ꯁꯥꯈ꯭ꯔꯕꯅꯤꯅ ꯃꯤꯒꯤꯗꯤ ꯃꯥꯁ ꯄ꯭ꯔꯣꯗꯛꯁꯟ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯄꯣꯠ ꯆꯩ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜ ꯍꯣꯡꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯔꯨꯝ ꯐꯤꯗ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯛꯇꯥ ꯇꯧꯔꯒ ꯇꯥꯏꯕꯅꯤ ꯍꯦꯟꯀ꯭ꯔꯥꯐꯠ ꯑꯣꯏꯕꯅꯤꯅ ꯃꯇꯝꯁꯨ ꯆꯪꯉꯤ ꯄꯩꯁꯥꯁꯨ ꯆꯪꯉꯤ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯁꯨ ꯐꯪꯗꯕꯅꯤꯅ ꯃꯤꯒꯤꯗꯤ ꯐꯦꯛꯇ꯭ꯔꯤꯗ ꯃꯥꯁ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯔꯒ ꯂꯨꯄꯥ 249 ꯔꯨꯄꯤꯁꯇ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯝ ꯌꯣꯟꯈ꯭ꯔꯦ ꯃꯣꯗꯤ ꯒꯥꯝꯖꯥ ꯍꯥꯏꯔꯒ ꯇꯦꯛ ꯂꯥꯏꯟꯗꯣ ꯑꯗꯨꯝ ꯃꯣꯗꯤꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯤꯁꯨ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯇ꯭ꯋꯤꯇꯔꯗ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯅꯔꯒ ꯃꯣꯗꯤ ꯃꯇꯧ ꯇꯝꯃꯒ ꯇ꯭ꯋꯤꯇꯔꯗ ꯃꯌꯥꯝ ꯍꯥꯞꯀꯠꯅꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯁ꯭ꯇꯦꯞꯁꯇꯣ ꯂꯧꯈꯠꯄꯤꯍꯧ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯇꯁꯨ ꯀꯣ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯄꯣꯠꯊꯣꯛ ꯑꯃ ꯂꯩꯔꯒꯗꯤ ꯔꯤꯁꯔꯁ ꯈꯤꯇꯪ ꯇꯧꯕꯤꯔꯒ ꯍꯣꯏ ꯃꯌꯥꯝ ꯇꯧꯕꯤꯔꯝꯒꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯩꯔꯨꯝ ꯐꯤꯁꯤꯗ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯖꯔꯛꯄꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯗꯤ ꯁꯨꯝ ꯗꯤꯁꯀꯁꯟꯗꯣ ꯇꯧꯖꯕꯩ ꯋꯥꯅꯤ ꯁꯤꯗꯩꯗꯀꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯣꯠ ꯑꯣꯏꯔꯤꯕ ꯏꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯝ ꯐꯦꯛ ꯄ꯭ꯔꯣꯗꯛ ꯑꯗꯨꯝ ꯂꯩꯔꯝ ꯐꯤꯁꯦ ꯑꯗꯨꯝ ꯃꯣꯗꯤ ꯒꯞꯖꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯪꯅꯤ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯦꯇꯦꯆ ꯇꯧꯕ ꯐꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯑꯗꯣ ꯃꯤꯅ ꯍꯧꯔꯀꯥꯟꯗꯗꯤ ꯃꯤꯅ ꯂꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯨꯝ ꯐꯤꯁꯦ ꯃꯤꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯤꯡꯅꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯂꯩ ꯁꯤꯅꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯑꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯗꯤꯁꯀꯁꯟ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯏꯟꯗꯣꯔꯗ ꯅꯝꯖꯔꯛꯈꯤꯒꯦ ꯃꯤ 120 ꯁꯨꯈ꯭ꯔꯦ ꯅꯥꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯄ꯭ꯔꯦꯗꯁꯦ ꯇꯧꯔꯛꯀꯗꯧꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯝ ꯆꯤꯡꯅꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔꯁꯦ ꯂꯝꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯅ ꯇꯧꯕꯅꯤꯅ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯦ ꯌꯥꯝꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯅ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯔꯕ ꯍꯦꯜꯊ ꯂꯥꯏꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕꯁꯤꯡꯁꯤꯗ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯌꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯔꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯔꯚ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ